Lakhipur Online Putoksaba Mars Kitang Ama Nongmaizing Numit Ki Khomjinba Pao Tabirasi Ahan Bada Maroi Papao US Israel gi air strike na Khomeini gi leipam mang takan khre Defense Minister Laikidre loinana Mahiro Yangkai hena sire Maitram Hiren Singhana Chief Treasury Accountant oiba Assam gi ahan ba maitei masa oire YMCA Jirighat Unit Semkre Anti-Drug Campaign Mai Pakna Pangthokre Manipuri Film Pungi Director gi speech video adu Baptana Lauthokre Andhra Pradesh ke Bambula Sapamamada Mai Horokpa ki Thodokta Miyoi Kunmathoi Laikidre Israel Iran gi Mugnaba Hingalakpana Middle East ki leba kayada leiriba Bharat macha singda advisory thokre amasung Bolivia gi konung manakta military cargo aircraft ama kaibada Miyoi 15 Laikidre Hojik mapungoi papau tabirasi US amasung Israel na punna chathakiba air strike ta Tehran da leiba Supreme Leader Ayatollah Ali Khomeini gi official leifamda chauna amangata thokre haibagi satellite mami puthokre CNN na verify toba photo singda building kaya amangata thokle thodok adu chathadringai gi mamangda Khomeini bu asoyangam thokle da mafam amada pukre haina Iran gi state media na phongdokre Pao gi matung ina Iran gi Defense Minister Amir Nasirjadi amasung IRGC Commander Muhammad Pakpor air strike adu da laikidre haina thajanari Iran nasu akan mamongta Qatar amasung Kuwait kumba Gulf states singda leiba US ki base singda missile na ladakre aduga Haifa yauna Israel gi city singda su landakre khathangba Iran gi Minab city gi nupi macha gi primary school amada bom thadaduna ngarang yamdrabada mahiro yangkhairom laikidre haire Israel ki Prime Minister Netanyahu na leibak sinba thungna emergency lauthokre Air India amasung Indigo yauna Malem gi airline singna Iran gi Atia da paiba plane singla phankre Maitram Hiren Singhana Chief Treasury Accountant oina phampuba Assam gi ahanba meite masa oire masigi mamangda mahak Haflong Treasury da Senior Treasury Accountant oina thabak torambani Haukiba February gi tang 13 Sagol senimita mahakpo Chief Treasury Accountant oina promotion pikibani panbayai Maitram Hiren Singha Assam gi Dima Hasau jila gi Haflong dagi laikidraba Maitram Dhoni amasung Maitram Ongbi Rosomi gi machanupani mahakna Chief Treasury Accountant oina chauthok janingai oba phamma sipairakpada maigai kayatagi haraute ama phongdoknari Lauthuk chaba amatang Lamdam asida aphaba mahiro kaya puthokpagi pandamda makha chatharpa oina A1 tutorial home fuller tolna class 5 tagi class 12 phawbagi damak akhanaba subjects kharagi oina athuwa matamda class haujaragani hairiba asida mahiroi singna khudong chaba lobinaba ingsingjari akup marolgi damak A1 tutorial home gi management gi oja singgi contact number 9436118130 natraga 9954054749 number asida pau phonabio Kasar jila gi manung chenbada leiba Jirighat manakta Digli khungangda ngarang thangjanumita YMCA Jirighat unit semkre masigi in charge oina K Pradeep amasung second in charge oina Y Thaungam bukhankre Unit sembagi thoromasiga loinana YMCA gi maigedagi anti-drug campaign ama maipakna pangthokhi thoromaduda YMCA gi General Secretary Rosen Iromna haugalagriba naha singda mayai kapani sadagi lapna leiduna aphaba khunai ama sembada mang thananaba pauta kaya pikhi Mifamda Digli Maira Paibigi President Vijaya Sharma amasung Secretary Bina Devi ga loinana atai Maira Paibi ima singsu saruyakhi makoina matam pumbada YMCA na laukalakpa thodang singda mapung phana sagutkani haina thajaba pikhi unit sembagi thoromasida YMCA Lakhipur branch ki vice president loingamba mitei secretary nganthoiba mutum sports secretary Rosen Yangkhom Kamranga unit in charge Amar Thangjam amasung Lalang unit in charge Thoiba Singha ga loinana Boni Yumnam Bikram Singha Mairaba mitei amasung Thokchom Bisajana chingba member sing sarukjakhi Manipuri film Pungna
मालेमगी ममिंग लेरबा बाफ्ता अवार्ड लिसिंग अनिगा कुंतरुक्ता बेस्ट चिल्ड्रन एंड फैमिली फिल्म की मना फंगदुना अवार्ड्स की मतमदा डायरेक्टर लक्ष्मी प्रिया देवीना मणिपुर दा शांति अमुक हन्ना पुरकनबा महाकी पुंगनिंगी वाफम फोंगदोखिबा वीडियो अदुबो बाफ्ताना मखोइगी ऑफिशियल सोशल मीडिया अकाउंट सिंगदगी लौथोखरे थवोंग असिदा एक्टिविस्ट सिंग अमसुंग मियामना अकनबा मोंगदा यानिंगदबो फोंगदोखनरे बाफ्ता मना फंगबा अहानबा भारत की फिल्म असिगी डायरेक्टर लक्ष्मी प्रिया देवीना महाकी स्पीचदा मणिपुर की हौजिक ओरिबा फिबमगी मतंगदा पनखी अमसुंग शांति पुरकनबा अपील तौखिबने अदुमोइनमक वीडियो अदु लौथोखिबगी मरम बाफ्ताना मियामदा खंगनबा लेत्रे अदुबो नेटिजन सिंगनदी थवोंग असिदा थमोय सोगना पेंदबा फोंगदोखलदुना महाकी स्पीच वीडियो अदु अमुखना थागतनबा दाबी तौरे एडमिशन हौजरे अदोमगी अंगांसिंगिदमक ख्वाइदगी अफबा महै तंफम खाइदेम थंबाल एकाडमी लखीपुर खुमन एकाडमी असिदा क्लास नर्सरी दगी क्लास 8 फाउबगी एडमिशन लौजरे एक्सपीरियंस लेरबा ओजासिंगना ताकपी तंबिरिबा माहिसंग असिदा स्मार्ट क्लास की खुथांगदा महिमासिंग तंबिरी लोइनना ममा बापा सिंगा हक्थेंगना वारी सानबा अंगांसिंगदा मिडियंग थमदुना सेम्बा सिलेबस निमित खुदिंगी फिजिकल फिटनेस की क्लास एक्टिविटी बेस्ड लर्निंग अमसुंग अंगांसिंगी कॉन्फिडेंस क्रिएटिविटी अमसुंग कैरेक्टर सेमगतपना एकाडमी असिगी मरुइबा थौदांग ओइरे खाइदेम थंबाल एकाडमी लखीपुर खुमंदा अदोमगे अंगांसिंगबो ngasimak ming chanbiu akupa marol gi tamak mobile number 8404066264 number asida paw phawna biu Andhra Pradesh की काकीनाडा जिला की भेटला पलेम खुंगंगदा ngarang bombula safamama chauna mai horoppadagi miyoi kunmathoi leikidre कैमरोमना अशोक पन्नंख्रे सोगलबा सिंह अदु काकीनाडा गवर्नमेंट जनरल हॉस्पिटल दा लाइकनख्रे थौदोक थोकफम दा मरी लेनबा रेस्क्यू ऑपरेशन चथख्रे चीफ मिनिस्टर एन चंद्रबाबू नायडूना सीनियर ऑफिशियल सिंगा लोइनना थौदोकफम दा लाक्तुना फिबम असिगी मतंगदा कुमना यंगसिनख्रे अमसुंग थौदोक अदुगी मतंगदा थिजिननबा खंगनख्रे इजराइल अमसुंग ईरान की मरक्ता मुकनबा हेंगलकपगा लोइनना मिडल ईस्ट की लेबा कया दलैरिबा भारत मचा सिंगदा भारत सरकारना एडवाइजरी थोखरे मसिगी मनुंगदा सऊदी अरेबिया की रियाद कतर की दोहा जॉर्डन कुवैत ओमान बारहीन अमसुंग पैलेस्टीन की रमल्ला दलैबा भारत की एम्बेसी सिंगना हौजिक ओरिबा फिबा मसिगा मरी लेनना चेक्सिनवा असि थमखिबने भारत मचा सिंगना मखोइना लैरिबा मफम सिंगदा यामना चेक्सिना लैनबा तंगाई फदबा नतना चथोक चसिन तौदनबा मसुंग मफम अदुगी अथॉरिटी सिंगना थोकपा सेफ्टी गाइडलाइन सिंग ngakna चननबा खंगनख्रे बोलिविया की कोनुंग ला पास की मनाक्ता एल अल्टो शहर दा बैंक की सेनफम पुदुना पाइरखिबा मिलिटरी कार्गो एयरक्राफ्ट अमा एक्सीडेंट थोक्तुना मियोय 15 लैखिद्रे अदुगा अतोप मियोय 19 रोमना अशोक पन्नंख्रे बोलिविया एयरफोर्स की हरक्यूलिस C-130 कार्गो प्लेन अदुना इराय नुमिता एयरपोर्ट की रनवे दगी पाइखलबा मतुंग कंट्रोल मांगदुना मनाक्ता लैबा हाईवे अमदा तासिंदुना मै हौदुना चाखि थौदोक अदुदा लंबी दा लेरंबा गाड़ी 15 रोमसु अमंगा ताथोखरे हाइरे खुदकता फायर फाइटर सिंगना मै अदु मुथतपा ngamkhre क्रू मेंबर तरुक की मनुंगदा मियोय अनि हौजिक सुतिबा फंगद्रे मफम अदुगी मियामना प्लेन अदुदगी चाइथोरकपा सेनफम सिंग अदु खोंगटनबा होनबगी ममी सिंग सोशल मीडिया दा संदोरकपा वीडियो सिंग दा उबा फंखे मियाम तानथोकनबा लानमिना टियर गैस अमसुंग वाटर कैनन सु सिजिनखि हाइरे Barak Tampak da ihan hanba oina hotel management da bachelor program haure course asi graduation ga equivalent ni course asi tamlaba matung da ishana ishabu thabak pijaba ngamali amasung maming leba hotel sing da job tobagi khudum chamba lehali any stream da 12 pass torba miyoi singna course asi tambiba yagani hotel da thabak toriba employee singna su on job training oina bivok hotel management degree program asi tambiba yagani University Grants Commission na recognize toraba Lingayas Vidyapit University na mai paklaba singda certificate pibigani certificate asi sarkar gi thabak amadi awang bathaki emvok amuk makha tamhanbagi damak Bharat apumbada valid oigani January 2026 session gi damak admission haujare University asi gi authorized study center oriba Elite Institute of Hotel Management Ranibari Ambikapatti opposite Ramanoj College Sochoda Benchina
Akupa marolgidamagta mobile number 8822890441 da pau phawirau. Institute asigi mahiroi singna salchagi maming leiraba hotel Sagarika Regency da practical training pigani. Masiki damakta Sagarika Regency amasung Lingayas Vidyapit University ga MOU sign tawkhare. Lakhipur Online Channel asibu yengbiriba singna paw asibu like amati share tawbiu amati hojik phawba channel asibu subscribe tawbidriba singna subscribe tawbiu. Aroibada maroiba paw amukhanna US Israel gi air strike na Khomeini gi leipam mang takhan khre defense minister laikidre loinana mahiro yangkhai hena sire. Maitram Hiren Singhana Chief Treasury Accountant Oiba Assam gi ahanba maitai masa oire. YMCA Jirighat Unit Semkre Anti-Drug Campaign maipakna pangthokre. Manipuri Film Bungi Director gi speech video adu baptana lauthokre. Andhra Pradesh ke Bambula Sapamamada mai horokpa ki thodokta miyoi kunmathoi laikidre. Israel Iran gi mungnaba hingalakpana Middle East ki leba kayada leiriba Bharat macha singda advisory thokre amasung Bolivia gi konung manakta military cargo aircraft ama kaibada miyoi 15 laikidre. Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare.